Churachandpur district ta dengue laina la maram oiraga ngarang su miyoi ama laikhidrei chahi asigi oina dengue na laikhidaba miyoi ani shure positive case started ka yankhani thoi leire officials singdagi fangba pawgi majung ina ngarang laikhidaba miyoi aduti lili lingvoi nyang ne mahak Churachandpur district hospital ge ICU da dengue amasung typhoid na maram oiraga laikat naduna lakhibane mahak district asigi dengue laina na laikhidaba ani shuba miyoi oire tha asigi kunithoida district asigi ihan hanbo oina new lamkage balbengdagi jaitaraguhumdai khaktam ngairiba mahairoi amasu lekhidabane district asida dengue laina na maram oiraga lekhidaba migi masing hengalakpa amadi positive case hengalakpa asi lakshanaba malaria department na thermal fogging machine sizinaduna balbeng area da fogging tawkibaga loinana makha tana laina adu sandoraktanaba yengsinba hokre haire panba yabade chahi asigi oina report tawrakiba positive case ase punna charted ki yankhani thoi shukhrei mamang chahi tadi dengue positive case ase punna chahunga kuntraga ni thoi khaktam report tawrakibani haina paw asina makha tare